Mayambu taram oksari ngasi gi topic asidi archaeology na Bible asis Chumi haina takpa adugi maramdani archaeology confirms the Bible haiba asigi maramdani masigi series ase mamanga sakarapa proving the Bible is true haiba dugi ahum tuba saruni koina mu hanbada ishwara prathana tawse sagada lebe paisho yam thaga chare na ki tawgandi masigi Ajakrabun Naviba Sigidam Equinoxy Archaeology na Bible Chumi haina haina Lepa Sigimam the Equine negative Paxel 9 Ngamba Sapadan Hanga Luna view Naki to watch and Winnesina view Agi Animbo and Bigu Naki with Martin or Hindita which now clean the tsunami nephew opening the phone on its in the publish in the commentary Amen. Quite a hand by the Jensi. When archaeologists in the Kari Bible, the Piramba Mokogi excavation, the Bible, the Piramba, Malki Mapam, placing a sea, Kari Punkige, Hypsing Maram, the Yangsi, but in the Bible, Amiki, so may have to Queen Kangani, Queen Mamanda Su, Isaiah 46 to 9, the Queen Haikre is shown a Kang double eight, oh, with the Ginaloy power, where the Kami, Hyper the Maram, the Haikre in the Bible, the Hydambasi. She token Hadamba Mayamdo, Kuni, Mamang the current like Babylon, Gimaram, the Tari, Gimaram, Adum, Single who should lady Benny, Adana, Quenam Yang say. Queen Ahambadam discovery of Petra. Petra had was her say, Masi Putopa. I see archaeology in a command a compound of Bura have a sigi, Madam the Iconian say. Petra have say Sella, when the Bible the Queen Sella had a claim, must say, Iquina. Masi Genesis 35 ki aita maharibu makum asida kaido thus dwell Esau in Mount Seir. Esau is Edom. Aduna Esau habadi kwenda Jacob ki mayamba Esau na laiba makum ni adu mahak se mahaki makum asibu Edom kowe makwenda laiba makogi shahar aduna Mount Seir haina khane adun Mount Seir Petra Sela haribu sing ase samani chinausa aduga kwena 2 Kings ki 14 ki 7 da sumnai Josiah, king of Israel, ko Josiah gini tau mokogi Josiah na ko Israel gini thong mahana mokogi idomai singje sam lising taragi matut hale adu ko mokoi na sela haide pum pumje loksal li habni ko ni jengse Greek ki web Petra have se akoi mai ki mami akoi na sela mase Hebrew da adu ga Greek da ju sela hai adu ga Latin da na Petra hai mahaki masi akoi na Greek number 4073 da when the young woman the mark meaning the rock ni aduna Hyribsar is a city of rocks Hyribsu Equina Masi Kane adu Hyribsar sigi Mayukta Ishona Kari warning piki bage is Ramasasin Mokoina Chiptagi Utroba Matunda Mokoina Sangandaba Adugi Matam the Mokoina Kari warning piki bage Hypersi Yang say when the Zera a Padarake Jeremiah 49 gi 16 to I think that Thy terribleness had deceived the Nangi Patabatam Tibaduna Nangunam Tataway, the pride of thine heart, O thou that dwellest in the clefts of the rock. Rock is Osingi, rock singi Chimaida, Ladyba, Nakoe heavenly, Naki Napantova Aduna. That holdest the height of the hill. Though thou should make thy nest as high as the eagle na sing matata sabagum na kono koina masi sanangi nang na wang na thangata batarasu wang basing da labor mafum do nang na paija batarasu I will bring thee down from thence hide mafum badudi aina na pum makada putarkani said the Lord mapuibungan high. Also Edom shall be a desolation Edom hide mafum de mita daba na koi tum na mangan gani ham mita na lamhang oine hangani everyone that goeth by it shall be astonished maduda permission ngakani ham and shall his all the plagues thereof maduda leiriba chana kon kudang maduda lena mahu kam bakum ko maduda kam kani ham. And I think that as in the overthrow of Sodom and Gomorrah and the neighbor cities thereof Sodom Gomorrah sumaki Jumlo na basarasin mang tak pakum na ko said the Lord no man shall abide there maduda kanasu dayro neither shall a son of man dwell in it maduda mi gi masanpa mi kana taibung mi ba mi kana amatan dayro hai ki ko sinausa
machine ishona pi khiba warning se amu yang se khone Ezekiel 35 ki 1 dagi na 15 bawde yang de masi Mount Shire gi mayok ta pi bo warning ni aina pa ga do se 3 ga 4 ga 9 ko 3 de yang se Ezekiel 35 ki 3 da ai pa ke say it thus said the Lord God ishona asun high behold O Mount Shire I am against thee Mount Shire na ki mayok ta lay I will stretch out mine hand against thee ai gi khutchen ngon da ting thorakani I will make thee most desolate why the khunda da mafum madu aina na ko hengeni I will lay thy cities waste na ki searching se ademba mang ta hangeni thou shall be desolate mi tararoi khundaroi thou shall know that I am the Lord aina mapu ibung na hadi na koina khangani nainda I will make thee perpetual desolation putna makiwen lepa naidana sabang sulon ko adum lamhang tumang oin lehlagani thy city shall now return ha ki sarai je amona halaroi amukhana sangbalaroi ye shall know that I am the Lord aina mapu ibungoni hatu na koina khangani hai snausa masi bible hairam bani masi kyam chumni habje koina mu yengse masi kanana puthoki ke habse petra have sarja kanana puthoki habse yengse aduga 1812 ta Swiss ko explorer hadi mafam mang ki bomfam sing aduna singba thijanba adu manupa aduna makse mirot ama oina lot na ko mirot ama oina chatlaga hairi mafam se phangki ko magi mang ta ki basar se mana thijalaba matunga mana phangki ami aduga mana mai hale halaba matunga ma ki report ama ma ki na cover ko report ama phonge hairi ba asida ko report asida he masi yamna magi report ase mina thasaba ngamdaba makha ponba yadaba gumna ko masi asmaina khalan yamna duga hairibu mafam se Jerusalem dagi kilometer cham khum to mukha satlaga leiba mafam ama inang nang satlaga leiba mafam ama asmaina mang thakuna leiramgani habse nakhi asmaina phonglaba matung dagi di kedoi haiba matamda hairiba makhogi akoina haiba sahars akoina Egypt haitare mokhogi missing adu western gi missing asina satlakanda haiba mafamje aikoina yengbo matamda masil leibado thengnare adu western gi wall sing chana magi smaina phonggi ba matung dagi change adu maroina Israel haibje Israel gi leibak sin dasu masigi maramda smaina yenge adu matamda ide architects sing adu scholars sing atopa lai shoiba kya marumna hairiba mafamase asmaina sangduna lei asmai tawduna hairiba akoina petra hairiba mafam ase archaeology sing makoina thiba matamda masi sapsana phangki masi akoina sing haitare sing ngakta rong ngakta oiba nung ja oiba adugumba mafamni hairibu ki kinthaba maduda leiramba sahar madu akoina irai lain akoina uba phangani aigi photo asidagi su yeng masina bible se yamna sumi hebdo tai aduga amuk akoina mathangde yengbai Sodom Gomorrah Genesis 19 da ishona masi mai gi nong ade brimstone gi nong atyadagi haitharaga masi sahan khebni hairiba mafam masi ju ko aikoina hujik akoina dead sea gi samudra maphan gi ko ina siga nang na ko sala kan da chingmai ji aikoina ngorong hoba aikogi brimstone sing aduga sulfur ball sing madugumba matum anna taduna ko lai mi ta ta mafam da shona smai to ka mang ki abi kudam do lai machine chumbani akoina mathangda mo akoini jengse amna masi amna chumba ngangai oiba mafam amani akoina Genesis ki 7:8 akoina nawagi ising isaw thoki haina bible da phachane adu kanawo mission de masi thajade adubu haiba nawagi akase uthoki ba asigi maramda mukoina yengse aduga June 1987 da mukogi Turkish government ko mukogi nawagi aki national park ase mukogi sengbatki masi sengbatki aduga masi kedo masi senggat paje kedo da government na masi confirm torbo matung ko masi 10 year gumba research torbo matung da hairiba se mafam se kedo ron American gi Ronald
white hide in the paze machine is a tara sister of matunda madu pang of matunda mahang smite of the high of matunda ko mukaki and on a sitter kiss government of matunda punkibane adu masi what is 1950 the makoida satellite aerial photograph na utpa matunda board man ba hi ama lei habdo madu phangkhe madu phangbo matunda ngasagi ron ya che ron ya har ga chkhone hai rum phom jina maphom madu da chatlaga thi bane ba sai tara thi bane adu matunda masi phange chap chare matunda lai adu gi smai to dana phange adu ga hai ba se masi gi bible na habik matunda genesis 8 ki 4 habik matunda mountains of arara habin nate mountains of arara ta hai ba hi ising saw matunda madu da lep ki habin adu masi tarki gi ko khoigi sing du da ko hai ba mafum adu da ikhoina phangki bani maduni smai to dana adu gi matung mai gi altitude che samudra imadi gi meter sani mukara ga leiba adu mafum adu da phang am saw ko hi gi mong ama adu mai na phangi hai adu gi matung da Turkish scientists archaeologists ko mokoi gi high level committee ma semne adu go madu thijalaba matung da phange du matung da mokoi gi Dr. Ikram Akurgal ko hairibe Dean of Turkish Archaeologists mokhogi Turkish Archaeologists ki din oiba mahang na ko madu yengaba matung mahang hai ko masidi ariba koina jahaz amani hai ship amani haina mahang hai ki madu da phangiba material aduga iron sing leiba u sing asiju loi test over matam na masi ariba uni sumaina haibenu madu chamsan confirm tawki chinausa aduna asmai tawe masina takodi kaino bible na haiba what is na se yam sumna bo waphamni haise kanana su deny to bo yararo haise ekhoina matam kodida kaukumsi mathangda ekhoina mu jengse discovery of the ark of covenant koina ark of covenant haiba israel masa singi ten commandment yabu upu di box se masi phangbugi wari se koina mu yengase masi 586 BC da Nebuchadnezzar na koigi Jerusalem de magi chapel magi license karikra tumna mangan ba thoki hari ba asigi mangan ba thoki madugi mamang khara oiramna masigi agase masi lotuna kana go mishina lotuna thamki masigi mamang 605 BC da ju kano Nebuchadnezzar na Israel da landa saru ohumnota adudagi masi ko mang taki ba tare nan kana go mishina thawaya go mishina masi lotane maduni adubu aduga January 6 ko 1982 da hiring masagi nupa ron ya hiring nupa je masina Kolkata gi ko mai gi makha Prabhu Jesu Krishna ko da pang thing do se ki bodo adugi makha da sunda che mun da sang ka da man thiba matam da hari ba akse phangi madu yaw ba candle stand adigi atai partasing portion adu su ko ayam sing adu madu da phangi hai madu 20 by 12 ko madu gi size da asmaina thang dana phangki hai sinoksa duni yemo masi bible na haiba adugi matung kya tik chumaba haiba se kun yengse mathang damu the zero wheels ko zero wheel asigi maram da ikon yengse hadi sagol gari gi magi saka sing se bible da phangkiwa adugi maram da ikoina amu yengse Exodus 14 gi 6-7 ko 23-28 ikoina yengba yai basida ikoina mukpa se Israel masa singde sahi samri mukhone Egypt la irba matungda Moses na singa pothorkim kolkom matamda mukhona resi samudra do tang khai ga lakhibni maduda mukhona lakhu matamda kari haibra hachi si verse 6 ta sunna hai aduga mukhone Israel masa singdo mukhone Egypt thadu ga satkra haibu pauta abda faro mako tabu matamda kayege he made ready his chariot took his people with him maki sagolgi gari sing ado dolai sing ado man sem sarame adu lorame he took 600 dozen chariot ai ko khando khraba ko satruk ni chariot sagol gari satruk pure all the chariots of Egypt chariot makhaido captains over every one of them makhoi captain sing ado makhoi na pura a hai adu ka sin lere adu go ai samja lage verse 23 da kaido we have drawing 23 and the Egyptian pursue Egyptian Tanarami went in after them to the midst of the sea. After Mokoin Samuda Manunda Mokoina Kangna Sapani ko Mokoina Manunda Sat, Mokoina Isam Sasina Sacre and Mokojuko,
thousa de bidam pone sange even all Pharaoh's horses his chariot and his horsemen magi sagon tong mi sing magi dolai sing sagon gi dolai sing adu punna chatla mi thousand kilami hai verse 28 te yengse adu gi matung de Israel masa sing tu kang phan da kare kara matung de ishona Moses nang gi se shudo taro khumjal lo hai sa insagi sing ani do samjana ro hai adu da yengse kari kari kana kana yaw ki ge verse 28 and the waters returned adu gi matung de sing do halai and covered the chariot side of the chariot sing adu khumjan ge the horsemen sagon tong missing all the hosts of Pharaoh that came into the sea samudra man sankiba Pharaoh gi sagol lami mi khudimato after them there remain not so much as one of them ko mokoi degi ayamba mission changi yamna bu lemau dare haina bible haidi sinausa asina bible na hairam ni text sing ase khoni yeng batare masi tasengna bible da thokibra thoktabra haji khoina mu yeng seba masi ngam da khoina yeng se mu aduga nai khoina 1978 da amuk ngasai ron amasung mahaki mahaka zamina riba nupa masa sing asina makina gal of akaba haiba khoina red sea hai tare masi manung da makoina irupa ga ko makoina thijala makoi gi han irupa matam da first drive matam da makoina phangba je yam phange kanogi khoina wheel sing je khoina chariot ki wheel sing je yam phange han ko khara amadi makoi gi axle ko makoi gi saka pambam jot sangdo madu yaw ga yaw lei khara mana yaw dana saka khatang ka ba adugumba madu makoina rupa matam da phang adubu phangi ba sing je aya mana matam kui khraba nina mara modana coral na makoi gi samudra man da hobuna pi coral hai bisna yom jom sala ko lairani moido ti form da khara ma masang mong mari na da mong khara ma adu mai koi koi na saka mandana ko leiba thengarame asumna makoina thijanba matam da ko khoina spoke ko makoigi spoke khoina mugi semba matam da spoke ko taru panba aduga mari panba nipan panba saka kyamarum adu phangami sumana aduga aroiba matam da 1988 mu ron watchina kaidoge matam da thijalabam madungda makoigi goal ko sanagi ko makoigi will se phangame chariot will se phangame masidi ko kaidoge matam da masidi coral na ko kem to jumjandi ikai dana leirame kari ginwadi goal habis da masagi coral asina ko napte aduna maram oina adubu magi manung de yawiba usin adudi ko madudi akoina te khaiba de kie ko adu maina tawrami hai samaina leirami aduga mahana mu kai dewe hama tamda aduga mana thijanba matam asmaina 1970 ge adugi matam da thinjanba matam da moina will ki ko hap ama mahana pure I spoke kanba khamukhi spoke mukhi saka gi spoke sing to smaina khoin second da gumba spoke panba da gumba nipan panba ama mukhi gi Egypt ki Cairo hairiba sida pore mukhi gi Nasib Muhammad hai ko office hamne Haitian mana director of antiquities adi ari bako potsing gi maramda history gi maramda thijanba dugumba nupa ma gi director adu da pore porpo matamda mana yengbo matamda mana haidan khutakta haidam haironda masjidi 18 dynasty hadi mokoi Egypt pan ki ba ningthau tarani pan suba ningthau ki matam da thokki ba wari ni haina asumna haidan sinausa aduna masigi wari si yam lere mokoi Egypt ki 18 dynasty adu ki matang haibdo chumna le masidagi ekhoina khange maramdi tasena resi samuda tangkhai khai ki Egypt ki lamisina masida mokoi ki sagon gali singa to tongga sakkiba matamda mokoi de singa lupi habi aduga red sea crossing gi jaga je masi phawbo mokoi loina puthokne aduga inga sigi matamda di masi lawjara roige na khoine ala thijanba ya khoine khangli thijalo bible haibse sumra nanbra habdo masi na khoine thijan kadam evidence to phangaba masi lala badi na khoi bible na haib thajagnu ai isama su sumi habigi dama ai maitai masa oir ka su athumba du gi dama ina leptuna leiri bani sinausa khoina mathangda mu yangse cyrus cylinder haiba masi phangibagi maramda hai masi yamna khoina clay khoina laitana sembako magi chapu gumba cylinder amani masi mache kaina lairame masi haiba mache singnese khomjala ba matungda haiba masi da irambaje acadian kunai form hai mokhoi kunai form de thani ga lebak laitan jinge anda iraga kangalaga ko adumna shenki ba script ni adugumba script aduda iramni hai masi ko Persian gi masi da iramje Persian gi ko
Persian gi loan the even Maduda Achaemenian king have the Cyrus the Great have the Masina Irani hai Mase Haidibace Mas 6th century gi BC gi Adwagi Matam gi Warami Adu Haidibase Masika the Babylon gi ko Mesopotamia da labor 1879 that Mesopotamia gi Babylon hujik laiba Iraq Haidibase Masigi Takwa Adugi Martoko Masi Pangme Adu Masi Pangbagi Kanap Sekarina Haidiba Asidako Masigi cylinder Asida Irambase Masina Cyrus Nako Babylon Mighty Pibagi Wari Aduga Mana Hanjana Ishona Bible the Isaiah 45 to Kumbai Matuna Cyrus na Israel Masasing Ase Masi Babylon gi Makutagi can begin and Mahapotri among the Cyrus Poking among the hand Ishona Ekrapni Aduna Moram with Hanjana Jews Masasing can be Bagiko to Gumagi Wari eto Masida Irame Aduna Masina Haibadi Karina Kana Ekona Daniel the Yauriba Daniel chapter 5 to the Yauriba Asigumba Daniel 2 the Gumba Yauriba Haiba Bible profession as it's made the same as Cyrus Sajale Masina Israel Masasing Kado Cap the Bible the Yauriba what is it Massive Chumi have said Masina Takpan is not so Matanga Mugan say when a Rosetta Stone go Masiko Massis 1799 the Egypt Punkibne Masikanana Napoleon is scientist Napoleon Bonaparte my scientist in Asina Punkibne Haiba Masigi Rosetta Stone the Egyptian language on the E Hamada hero life and Masi Aru Ariba when Egypt Lone Masida Egypt Aduga Demotic Aduga Mayana common way in a Kanabako Aduga Balon Egypt Long Amasu Greek Hariba and Gosh of Masida Eri Hariba Iba Sidamana described the object and Memphis Haribas Sidako 1996 Biski Matam the Memphis Hariba Sida Quina decree ama Yatangama Piki Batane Magi Tolmic Hariba dynasty Nako Kana Tol King Tolmi 5 Epipens Hariban in Asigi Manako talk about the Piamako 1996 the Ikibama Tangarami. Adon Masina Kaduya Matan hieroglyphics na Karimatin Kami Habamatanda Bible as a Sumni Habstai. When Mamada and Nekare Memphis Harje Ishona Kadoba Masi Tumna Masida Leba Mutri Makaja Mangini Haripsars and Mangani having Madugi Wadido Masi Chupni Habse Sinausa Masina Kiada makes me tab. Matanga Mukani Moabite stone have soon 1860 Ita Pangi Devon Hadiba Jordan Giko Masida Jordan Laiba Devon Hadibum from Masida Pangi Hadiba Nung Asida Iram Base Karina Kanda Moabite Sina Israel Masasingu Landa Giva Heidi Quena First King Giko 1 Amasung chapter 3 that 1 chapter 1 Amasung 3 the call Masi Yankibani Queen Masi first King 1 will be 2 will be H the action in there but in the Queen second day see a swivel see them telling half you Madu the Eva Mokona is ringing Mataka Landaki have do Matuki Wadi do Shilia Sapsana Masina Bible system Bible what says to me has I quite know at that what is in you quite a Taragatico in a combination of sin Matanga Mokani saying Less's letters have said Heidi Basina 1930 to the Gina 1930 Arkiman the sea Punkibane Heidi Base Birsheba Heidi Basiki Nortako 24 miles Salakanda like Punkibane Heidi Basida Kari America Matenda Nebuchadnezzar Jerusalem there 586 BC the Landaraga Mang Takibdo Maduki Maranda Masina Irami Aduna Heidi Bible the Yauribo washing as is not Masi Yam Sumavani had a say equate hide the evidence in a city equina my action come snuffs away with the equina mugense Masi the Nati Atayam lady Adubunga Sikiti Masi hide the evidence Karasina Matixari and Kunilovian Amugenshi Karikuma Bible said Landa Taragadico Lama Taragadi Bible translation saying say Bible Jequina Hebrew Aramite some Greek loan that Masi Iram and New Testament Greek Aduba Old Testament Hebrew Muslim Aramaic the Irmani. I even like a say Masi Atra Handopose Masi Madam the Equini Yang Chef Aduga Atopalization Dharmagi like Quran Amusun Kita Makoika Atra Handopose Quenisang Yang Chef. I know when a Quran Harry was Masi Quena Kangalaba Burse
khatang translate to bu matam da leng loan ko sam ga tara mari da translate to masi ki 800 lon sam tara mari da khangal apa khatani ko aduga mokhoi muslim masinge prithvi da lebe je 1 billion muslims lai muslim sing marta adubu complete when Quran translate to only 47 language ni puta de takang high level language in asu mokhoi muslim sing ta riba mokhoi loan sing adu da khatani masi hando ije muslim jati na ta loan sing adu da khatani mokhoi hando bese atopa jati muslim na leitaba lamda adugumba mi ki atopa loan da hando panate amu gita se yengche high level loan asu mapung phana ko 75 language masidi khare hena 75 mu ki changda masi hando e hai aduga masi gita have english hando ko yame masi 300 ko 3 over 300 ki mathak ko english ta hatan anjana ko masi atha hando e hai isna 75 aduga qur'ana koina qur'ana hele bisina 47 aduga bible amu jengche bible ase 2019 phawgi matung ina mamang sai phawgi matung ina bible translation the new testament old testament the puna translate uje 698 language ko masi hantu adu pithib da leba kyam lai yang masina hadi lairiba lebak sing khuding makta hantu emni hairiba lebak sing asigi manung da tariba loan masa sing do adu ta hantu e habni hoi khara hantok ta jaga su lairi adu ko ayam bana masi hantu emni adu ka new testament khatam ji language ko listing amuga saunga ga nifuni pan haiba masig mom ko masida handu adu di aina bible je lamba tarati why is bible translated into many languages khuding the pitik the language an khuding ma kilon khuding the bible je hantu ri bise gi manam kari masi aramba oi taragdi kari gi dama hantu kani ekona khan be masi aramba anda bisas ta jum phom oiba lai oiba taragdi kari gi hantu ongani masi chuppa gi dama masi hantu ibine be sinapsa aduga bible haibasidi ekhoina yengba yai atopa dharma gi lairising je yengba ka parabu matamdaga khodi tane mamangai di irapogani haibo bible asidi jukki matam khudinga lairiba mission aduga dom susanai ba mari anda bishwas hai lai bible asida bible gi language anda bishwas ni masidi scientific asogin matak saukhale masiga chana tare haiba bible da amata laite aduba atopa dharma sin asigidi khoina mayam phangba lai hine adugumna oide haibse ekhoina Psalm 12:6 the words of the Lord are pure what showing washing is saying but aruba wahini washing as silver tried in the furnace of the earth pithibigi ko khogi lairangda khona lupado saying toba singdokpado adugum ko mase purify 7 times tarelak singdoba hatanandana singdoba amot pa yaudaba afabani habse masina khoina matam khudinda kaumse Psalm 119 to 160 das asun hai thy word is free from thy word is true from the beginning hai au matam dagi isho nang gi wai sidi sumdana la e hai aduga mu Matthew 24 ki 35 dai heaven and earth shall pass away but my word shall not pass away adun saga prithvi mang ki bayai aduga ai ki wai bi sumang mang wai hai Prabhu Jesu Christ na hai sinapsa masi mangwai jukaya da ko masi gi bible de mai tha du muthan ngai gi da mu kya ara khona kharani ngam ki drani sai ta muthan ngai adu masi koina chimma habse koina phawum se adu ga koina Matthew 24 gi koina 14 da hato ishor gi Prabhu Jesu Christ gi apabo wapo magi ni thole ba ki apabo wapo je pithibhi ki mapam khuding da sandokan ad Karigidamok Saki or Nagidamok, Aduga Ruimatam Lakani. Snaps of Bible, the people prophecy could not to me, Masi Karigidamok, particularly long couldn't handle Moruba to the Keno, particularly the labor, Mitum couldn't say, convening Agidamok, Shonako, Toran Nambirin. When Paraga, Sumbuda Taraga, Masam Sai Londa, Masiga Sumbuda Tidoga, can Nagidamok, he will Freud to a time. I could can be get up a Sergei Makadale, it's a property show, it's a Catania. I don't know, Bible is to make up in my question. A pirate say, cut out my minute and one challenge storming of the Machila and the challenge storming the Duyagan. Or to pick your proposition, get that man, no kind of proof Peter, but I heck lala and a people number, a Christian, a token number, she knows. I do not hide the person, I say,
ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯝ ꯈꯨꯃꯨꯡ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯃꯥꯒꯤ ꯌꯥꯝꯅ ꯗ꯭ꯔꯣꯛꯇꯤꯟꯗꯁꯨ ꯃꯥꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯕꯥꯏꯕꯜ ꯑꯁꯤ ꯁꯨꯏꯌꯦꯕ ꯃꯁꯤꯒꯤꯗꯃꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯥꯅ ꯋꯥꯁꯝꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯤꯕ ꯁꯥꯏꯟꯁ ꯈꯨꯗꯝꯁꯤꯡ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤꯕ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯀꯟꯕꯤꯒꯅꯤ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯉꯁꯤꯒꯤ ꯁꯦꯔꯤꯁ ꯑꯁꯤ ꯅꯩꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯁꯦ ꯕꯥꯏꯕꯜ ꯑꯁꯦ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯃꯁꯤꯕꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯁꯤꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯏꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯕꯁꯦ ꯕꯥꯏꯕꯜ ꯑꯁꯤ ꯈꯛꯇꯒꯤ ꯃꯄꯥꯟꯅꯤ ꯁꯤꯅ ꯃꯁꯤꯒꯤ ꯁꯃꯣꯟ ꯁꯦꯔꯤꯁꯁꯦ ꯇꯥꯔꯒ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯅꯈꯣꯏꯅ ꯂꯧꯁꯟꯕꯤꯌꯨ ꯑꯆꯨꯝꯕꯁꯦ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯔꯒꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯅꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯗꯨꯅ ꯅꯈꯣꯏꯗꯁꯨ ꯕꯣꯔ ꯄꯤꯒꯅꯤ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯑꯆꯨꯝꯕꯁꯦ ꯁꯟꯗꯣꯛꯄꯒꯤ ꯃꯄꯥꯟꯅ ꯃꯤ ꯑꯃ ꯀꯟꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯀꯣ ꯁꯔꯒꯗ ꯑꯩꯒꯤ ꯀ꯭ꯔꯥꯎꯟ ꯑꯗꯨ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯔꯣꯏꯕ ꯁꯦꯔꯤꯁ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯀꯟꯐꯥꯔꯝ ꯗ ꯕꯥꯏꯕꯜ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁꯤꯡꯅ ꯕꯥꯏꯕꯜꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯤ ꯄꯥꯟꯗꯥ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯆꯨꯝꯈ꯭ꯔꯕꯅꯤ ꯁꯦꯔꯤꯁ ꯑꯁꯤꯗ ꯃꯊꯪ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯤꯅ ꯕꯥꯏꯕꯜ ꯆꯨꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯕꯨ ꯀꯥꯎꯍꯟꯕꯤꯒꯅꯨ ꯏꯄꯥ ꯊꯥꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯊꯋꯥꯏ ꯀꯌꯥ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ